Akaswani Imphal Ningthokongzam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Birena Imphal East Jilagi Lamlai Playground da Natural Grass Football Ground semgadaba ngasi jatra hunkre. Pradhan Mantri Narendra Modi na ngasi Uttar Pradesh dagi lebagasigi oina lupa koti lising ni punithoi henbagi tongan ba sakwat thorangi project sing haudoklagani. Andhra Pradesh da BJP, TDP amasung JSP na punalagliba Lok Sabha mikhalda thengnaminanaba warep laure amasung Friends Open Badminton gi Men's Doubles da Bharat ki Sattler Satvik Sairaj Ranki Reddy amasung Chirag Sethi gi jura final changle. Mukhyamantri Nongthombam Birena Imphal East Jilagi Lamlai Playground da Natural Grass Football Ground semganaba ngasi jatra hunkre. Project asi lupa koti 9 lakh yankai humdoi rom sangna paikhat kadabani. Football playground asida RCC gallery yauri masida miyoi lising ama chamnga changani. Playground asi chahiyamagi manungda loishinaba pandam thamli. Masi malemgi thakda semgat kadaba playground ama oigani hairi. Rajyagi Youth Affairs and Sports Bibhag na sinba thauramadu Sports Mantri Govindas Konthaujam, Power Mantri Thongam Bishwajit, Mahut Mantri Yumnam Khemchan, Water Resources Mantri Awangbau Nyumai, Haksel Mantri Dr. Sapam Ranjan, PICD Mantri Laishangthem Susildro, Social Welfare Mantri Hekam Dingo, Shiksha Mantri Basanta Kumar, Transport Mantri Kasim Ruibha, Kasim Bashum, Rajya Sabha gi MP Leshe Masana Jauba, Lamlai Kendra gi MLA Khungban Tabam Ibom Chana Chingba Maroiba Miyoi kya saruk yake. Manipurda haukiba pung kun marida security force ki apunba kangbuna kangpopi masung Churachandpur jila degi kusukulai kaya fagat kre. Police ki chirola manahai kangpopi jila degi 5.56 US Met M16 assault rifle ama 5.56 mm gi M16 assault rifle magazine ama 12-inch single bore barrel gun ama amasung single bore live cartridge kuntrahom doina chingba fagat pangam ki. Churachandpur jila degi SBBL gun 38 magazine yawba 9mm pistol ama improvised heavy motor gun ahum amasung improvised heavy motor bomb marina chingba fagat ki. Amaromda National Highway number 2 amasung National Highway number 38 nongmada changdaba yadraba polam sing puba gari sama yankhai manga amasung chani 36 security ki akan mangak selga loinana Imphal lomda pushilakre. Maragasida DGP Manipur amasung senior police officer singna Nagpur da pangtokkiba humbutrani thoishuba All India Police Volleyball Cluster da medal fanglakraba miyoi singda upagi thorom pangthokki. National Testing Agency NTA na loba handak chahigi Common University Entrance Test CUET Postgraduate lisingani kunmari hayengdagi hauraga tha sigi kunnipan phawba sathagani. Higher and Technical Education Department Manipur gi chairol amana hai hariba parikya asida Rajya sigi mahiroi singna Manipur gi manungda natraga Manipur gi mapanda thaba yabagi khudong chaba pigani. NTA na candidate singi exam center amasung exam thabagi mawong sing makoi gi email account singda thakrabani. Amaromda Manipur University gi registrar na thokpa chairol amada hai Manipur gi oina parikya si hayengdagi hauraga tha sigi 32 phawba pangthokani. Pradhan Mantri Narendra Modi na ngasi Uttar Pradesh dagi leibhakasigi oina lupa koti lising ni punithoi henbagi tongan ba sakwat thorangi project sing haudoklagani. Civil aviation da ahenbam ineng thamduna leibhakasigi tongan ba mafam 15 da lupa koti lising 8 changna paikhatpa airport khara semganaba jatra hungani kharena sangagani. Manga tongan ba airport singi anoba terminal building taranithoi sangagani masung Kadapa, Hubli, amasung Belagavi Airport nauna sagadaba anoba terminal building ohumgi urep uyung tamgani. Pradhan Mantri na Azamgarh da pangthokadaba miyamgi mifamamada wangangani amasung masigi tungda jila asida leiba Suheldev State University da satgani. Sri Modi na Pradhan Mantri Gram Sarak Yojana gi makhada lupa koti lising ahum chatret changna semgatkiba tongan ba road project chatret nifumari miyamda khusinagani. Thoromasigi manung chana Sri Modi na Uttar Pradesh ki rail infrastructure hena fagadhanaba lupa koti lising ni panchani rom changna paikhat kadaba rail project sing haudokkani. Masigi mathakta Pradhan Mantri na
Prayagraj, Jodhpur amadi Tawada paikhatkadaba tongan-tonganba sewerage treatment plant singsu hawdokani. Pradhan Mantri na ngasi Madhya Pradesh ki Gwalior amasung Jabalpurda anoba airport ki terminal sing miyamda kathoklagani. Akashvani paumina hai lupa koti 550 rom sangna saba terminal sing asi ngasi Pradhan Mantri na virtual oina sangaragani. Thoram asida Madhya Pradesh ki Rajyapal Mangubhai Patel, Mukhyamantri Dr. Manmohan Yadav amasung Kendra ki Civil Aviation Mantri Jyotira Aditya Sindhya saruk yagani. Pradhan Mantri Narendra Modi na Chhattisgarh Sarkar gi Mahatari Bandhan Yojana MVY video conferencing ki kuthangda ngasi hawdokani. Scheme asina Rajya adugi chahi 12 gi mathakta leiba nupi singda tha khudingi tengbang oina sarkarna lupa lising amamam gi senthang fangalagani. Scheme asina lukhrabi mapuraba kainakraba nupi amadi mapurabana miraibiraba nupi singbu konshingani. Masidagi nupi lakh 100 rom kanaba fanghalagani. Pradhan Mantri na scheme asigi makhada ahanba installment ki oina lupa koti 450 pitharagani. Chhattisgarh gi tongan-tongan mafam 193 ta thoramasi pangthokani. Scheme asigi kudong chaba phanglaba nupi singa Pradhan Mantri ga video conferencing ki kuthangda wari sanagani. Thoramasida Mukhyamantri Vishnu Dio Sai saruk yagani. Tabiriba pawasi Akashvani Imphal dagini. Andhra Pradesh da Bharatiya Janata Party BJP, Telugu Desam Party TDP amasung Janasena Party JSP na punna lagliba Lok Sabha mikhalda thengna minanaba warep laure. BJP gi President JP Nadda, TDP gi President N Chandrababu Naidu amasung JSP gi Luchingba Pawan Kalyan ga punna thokpa cherol amada dol ahum asina punna chatminaduna Rajya sigi miyamna pamliba aningba apambasing thunganba ngamlagani. Dol ahum asigi marakta sit yenthoknabagi wafam lakadoriba numit nini humni asida khanaragani hairi. Czech Republic ki Kristina Piskovana Miss World 2023 gi title laukre. Mumbai da ngarang pangthokpa grand ceremony gi thauramadu sahi 23 khakta ngairibi Piskovana tongan-tongan malem gi lebak sama 15 ga athoi ehen tanabada title asi laukibani. Lebanon gi Yespina Jatauna first runners up takhi. Miss World takrabi Kristina Piskova asi mahiroi amani volunteer amasu amati malem gi thakta model amasu oiri. New Zealand gi Upapradhan Mantri amasung Mapal Thauram Mantri Winston Peter numit marini gi khongchata ngasi Bharata thunglaragani. Sri Peter na Ahmedabad amasung Delhi da chatkani. Maki kongsarasi lebak aduda mamang sahi gi November da anobo sarkar ama lakraba matungda Bharata lakpa ahanba khongchatni. Inglising ani kunda Sri Winston na Bharata lakrabani. Ahmedabad ta mahangna Gujarat ki tongan-tongan ba rajniti gi luchingba singa unaraba yai. Sri Peter na Nai Delhi da Mapal Thauram Mantri Dr. S.J. Shankar ga unaduna lebak anigi oiba wafam kayasu khanagani. Iceland gi Mapal Thauram Mantri Bazarni Benediction ngasi Nai Delhi da thunglare mahakpu Bharat ki Mapal Thauram Mantraloy gi official singna harau tayamna okhi. French Open Badminton da men's double category da Bharat ki Sattler Satvik Sairaj Ranki Reddy amasung Chirag Shetty gi jura final changle. Ngasi yuk angan mada sanakiba semi final da makoina South Korea gi jurabu straight set ta thoikibani. Final da Bharat ki jura asina Chinese Taipei gi jura Lu Qingyao amasung Yang Po Han ga ngasi nimdang wairam thengnaragani. Aroibada maroiba pau amukhana Mukhyamantri Nongthombam Birena Imphal East Jilla gi Lamlai Playground da Natural Grass Football Ground semgatnaba ngasi jatra hunkre. Pradhan Mantri Narendra Modi na ngasi Uttar Pradesh tagi lebak asigi oina lupa koti 92 henbagi tongan-tongan ba chakot thorangi project sing hawdoklagani. Andhra Pradesh ta BJP TDP amasung JSP na puna lagriba Lok Sabha mikhalda thengna minanaba warep laure amasung French Open Badminton gi men's doubles ta Bharat ki Sattler Satvik Sairaj Ranki Reddy amasung Chirag Shetty gi jura final sangkhre pauloi jare.